आकाशवाणी इम्फाल लांथोकचरी पाउगी सक्तम सक्तम असिदा मुख्यमंत्री नोंगथोंबम बीरेन सिंहना मणिपुर स्टेट क्रेडिट गारंटी स्कीम हौदोखिबा सेक्यूरिटी फोर्स ना राइजा असिगी मफम कयादगी खुलाई कया फागतखिबा राइजा असिदा ओक्सिंगदा नाबा लैना अफ्रीकन स्वाइन फीवर नाबा थेंगनाबा मणिपुरदा डेंगी पॉजिटिव ओइबा केस 4,450 चिंगनाबा मियोय मंगा सिखिबा अमसुंग आकाशवाणी इम्फाल गी चेयोल गी ओइबा पाउदमदा अखोइगी नोने जिला गी पाउमी गी पाउदम राइजा असिगी इरांगना मरम ओइदुना लांजेनरिबा मियोइसिंगी सेंथोक लंबी लैननबा राइजा सरकारना लेप्पा लैतना थबक पाइखटली मसीगा मरी लैनना मणिपुर स्टेट क्रेडिट गारंटी स्कीम सु हौदोखरे मुख्यमंत्री नोंगथोंबम बीरेन सिंहना हाइरिबा स्कीम असि रिलीफ कैंप सिंगदा लैरिबा लांजेनरकपा मियोइसिंगी मसाना मसाबु थबक पिजदुना सेंथोक लंबी लहनबा होनबदा मतेंग पांगननबा हौदोखिबनी मुख्यमंत्रीना राइजा असिदा थोकलेबा इरांग असिना अवाबा तारिबा इमुंग मनुंग अमदी मियोइ खुदिमकना थेंगनरिबा अवाबा असि कोखनबा होनबदा अखोइ पुनमक थौदांग लोफम थोई हाइना स्कीम हौदोकपगी थौरमदा फोंदोखि नौना हौदोकलिबा स्कीम असिगी मखादा रिलीफ कैंप सिंगदा चंगजफम लौदुना लैरिबा मियोइ सिंगदगी खंगतलगलबा मियोइ अमममदा लुपा 50,000 की लोन की खुदोंग चाबा पीगनी लागलिबा चाही 5 रोम असिदा स्कीम असिना मियोइ 19,900 रोमदा कानबा पीगनी हाइबगी थाजबसु सिरी बिरेनना फोंदोखि मुख्यमंत्री न मखाताना स्कीम असिगी दमक स्मॉल इंडस्ट्रीज डेवलपमेंट बैंक ऑफ इंडिया सिडबी न लुपा कोटी चट्रेट काइथोकलगनी हाइना फोंदोखि कॉलेज का बिजनेस फंक्शन मधु दरगान होजे मी कुंथ्रागा निपान बेनिफिशियरी डिस्प्लेस पर्सन सिगी इनिशियल स्टेज स्किल डेवलपमेंट एक्सपर्ट होइरबा business success wherever doll making the higher dhup sabu the higher candle sabu the higher any madudai the expert lairaba me amana my groups na training people ko na post is halata na training people means na mo post lai doi marketing ki problem lairoi adu ga ko ki finance ki problem ju lairoi adu no trial ne just happen maximum adu minimum 3 months मणिपुर तंगदु लैताबा अमदी शांति पुरकनबा सरकार अमदी सिक्योरिटी फोर्स की माइकैदगी अकनबा चेक्सिन थौरांग कया लोखतुना लागली मसीगी मथक्ता सिक्योरिटी फोर्स ना राइजा असिगी मफम कयादा थीबा हुंबगी थबक सिंग चथदुना आइन यादबा मोंगदा पाइरंबा खुलाई सिंग फागतपगी थबक चथरी खोंगथांग असिगी सरुक अमा ओइना राइजा पुलिस ना पैरा मिलिटरी फोर्स अमदी आर्मी की अपुनबा खुटपु अमना लेबाक पोकपा नुमित्तगी इराई फावबदा चथबा थीबा हुंबगी थबकता मसिंग यामलबा खुसु खुलाई सिंग फागतपा ngamkhre हिरम असिगी मतंगदा इम्फाल लैबा मुख्यमंत्री की दरबार हॉल दा हौकिबा इराई नुमित्ता पांगथोकपा पाउगी मिफम अमदा राज्य सिक्योरिटी एडवाइजर कुलदीप सिंह ना हाई सरकार ना मांगजोंगना लौथोकिबा मतुंग इन्ना लेबापोकपा नुमित्तगी हौरगा नुमित हुमनी चुपना राज्य असिगी चिंग अमसुंग तंपाकी मफम कयादा पाकसना सिक्योरिटी फोर्स ना थीबा हुंबगी थबक चथबदा खुसुखुलाई कया फागतपा ngamle हाइरिबा सिंह अदुगी मनुंगदा तोंगान तोंगानबा नोंगमै 53 मरु 413 पोखाइबा याबा बॉम 13 याउना गाड़ी अहुम याउरी Kuldip na hai 134 knockout checkpoints were held during last night and approximately 2,055 personnel were checked for different violations and they were brought for interrogation and later large number of them were released also. Appeal is made to general public not to believe in any kind of rumors and beware of false photos and videos being circulated with bad intentions. The rumor free number which was earlier given is again given here 92335 22822. If anybody is caught with illegal arms, serious action will be taken. So appeal is again made that all the arms and ammunition which have been looted or which are lying in the hands of general public may be surrendered to the nearest police station. राइजा असिदा ओक्तनाबा लैना अफ्रीकन स्वाइन फीवर थेंगनाबदगी राइजा सरकारना लैना असि लाक्सेनबा अकनबा सेक्शन थौरांग लोखटपा हौखरे लैना असि इरोय सेंबदा लैबा सेंट्रल एग्रीकल्चरल यूनिवर्सिटी की फार्म अमदा लोइबा ओक्सिंगदा नाबा थेंगनरखिबनी फार्म असिदा लोइबा ओक कया खंगोगदना सिरकपदगी मदुगी सैंपल लौदुना गुवाहाटी दा लैबा नॉर्थ ईस्ट रीजनल डायग्नोस्टिक लैबोरेटरी दा थाकी मदुदा सैंपल सिंग अदु अफ्रीकन स्वाइन फीवर पॉजिटिव ओइबा थेंगनखिबनी हिरम असिगी मतांगदा हौजिक फावबदा कक्चिंग मोइरांग इम्फाल वेस्ट इम्फाल ईस्ट अमसुंग उख्रुलना चिंगबदगी तोंगान बा मफम सिंगदा लोइबा ओकी सैंपल 15 रोम मखा ताना थिजनबा थाखरे
Raizegi Veterinary and Animal Husbandry gi Director Dr. Ibotomina hai African Swine Fever asi oksing da yamna longnaganba laina makhal amani. Laina asinabu narabadi oksing adu sibagi chang yamna wangi. Siraba oksing mafam jana luna tawduna fumjingadabani. African Swine Fever asi atopasada sandokte mioibadasu sandokte laina asi thingnaba honabada ok loibasingna farmgi akoibada taru tanana thamba amadi matam chana vaccine na chingba kapthokpa mathau tai mahak na hai. African Swine Fever have lena si ok tangla na ba atay yamda na de atay yumsa sing haitare any animal to na de aduga masidi miyobda longna balena te asibising du fazana lu na tawraga umdalu matakta sunu thum kari saisalga thuna pathana ba mai matai no hatok na ba sai sa gi masal se nam hek se tum kuina lenga mero adagi mo frozen to de yam koi na hinga me mo se ara nga sai chem sabdo ko cha mo khoda ising gudi makha chenja grani aduna mu koi gi are makhak mayam su koi gi wok tung de pije bai thabuk su to idana garbage feeding soil feeding sing che aduna na ri wok sing chandong nang ma cha wo hele ba aduna pa ni ai gi am to na phum chalo mai thado ko ngamadin bai thado hai ne nakal amaromda raija asida African Swine Fever thengnabadagi iroi sembada leiba Central Agricultural University gi kilometer 10 gi radius ta leiba mafam singda irai numitagi surveillance zone ni haina Imphal West Zilla gi Deputy Commissioner na laukthokre. Manipur da chahi asigi February March thadagi hongna dengue na nabagi case asi yamna hengalakli. Akaswani Imphal gi pawgi saktam gi kanguna akhana na unabada raija asigi State Malaria Officer Dr. Salam Priyo Kumar na hai hauzik fawbada raija asida dengue positive oiba case asi lising amaga chahumga yangkai sure. Makhoi gi manungda dengue laina na nabani haina chingnaba myoi manga laikhidriba singi manungda Imphal West dagi ahum Senapati dagi ama amasung Tengnopal dagi ama yauri. Dr. Priyo Kumar na hai hauzik fawbada dengue laina na naba fanaba akaknaba hidak laite adubu laina asidagi ngakthoknaba mangjongna na cheksin thorang loba tangai fade mahak na hai hauzik fawbada dengue haiba naba sigi sapsaba layang naba hidak laite akai da ulaiba layang dagi mutum hidak thabani aduga haiba naba si yam laina thimba yaba hidak laite bathuasu akai yam pulak fatna minaga yam laina thimba yaba du anaba makalamani amasu mazi once Mara aba matungda sibagi sang sisu yana niem bahadare mayana jikki ba pakhali ba mayam se tainta kinai lete najasunu mara maga matemo dum phagine abko dugo ekuna chichen taram phad lakhota biyate. Akaswani Imphal gi Cheol gi oiba pawdamda aikhoi gi None Jilla gi Pawmi gi pawdam tabirasi. Manipur ki lifeline oiriba Imphal Jiribam Road National Highway 37 gi fibam nongmanuma gi fasilak tabadagi lambi paring asida chadaron miyam amasung lambi asida nuti gi saliba public transporter amasung trucker kayada khudongsa daba mayoknari double lane cutting loisindaba mafam sing amasung loisin kharagashu koilas thadaba maramna mafam ayambada akut atong laikhom lainang thokpa uful waifulna pik thalle Maram aduna gari chathok tasinda awaba oire amasung lambi paring asida tariba khunja singda su uful waifulna haksang sohanningai machak oihalle maru oina tupul amasung longmai none bazar marakki DC office maya asida lambi pakthokpagi khitiporon mari leinaba authority na pithoktabadigi lambi sembidana leiriba asina miyamda khamthengna wahalle Lengak na lambi sembagi thabak asi thamoi sengna yingsinbiba mathau tai amasung akaknaba matamda lambi semba loisinduna miyamgi awaba kohanbiba matam oire haina khali None district headquarter da sarkagi amatangai raba ana laying sang oiriba None PAC da staff awatpagi maramna lairaba praja miyamda khudongsa daba chauna mayong nari Hiram Singh asigi matangda Akas paniga wari sanarubada Villages Council Longmai area gi chairman D Adaina asumna phongdok lakri None district ki manungda phawriba National Way 37 asigi problem ase unwide running toba portion khara leiri masi stakeholders singnadi red matangda yam thuna thabak oina pangthok piro haina lawroga leiri adubo masida hojik phaw se tawhanba ngamdaran laibase concern authority gi asoimani haina akoi lawi aduna red se okrul da piriba senapati da piriba atai state da piriba atai district da piriba si within the state sida loina mana halu haibe kholaw sida amoina dabi tawri aduna masida atubo manungda jengsin biraga yam thuna masi sana hanaba masigi
widening tawse hoi tobiu December manungda contractor singda concern authority na athuba yamna akanba order ma piraga yamna thuna sengdokpiu aduga black top tobiu haibase mase koi CSO trop tagi concern authority da mase appeal tawjari aduga masi kariumba tawbi da batarabdi ekoige health hazard oiba yamna ekoida leina jat sandorokba masi mayam sina ekoi masi tangai phadana khongjang ama sangsal lakani haibisu mase ai panjari adugi mathakta thoiba dingi asingba laina sidasu PIC ekoi none district ki area sida yamna sandorokre laina me yam phaba phange adubu masida e test tawningai phause lepting se leite aduga leiriba sida anaba yamna serious oiba emergency da Imphal puthokadaba asida hojik piriba ambulance pibire ama ani adubu driver di pidre driver yaudadi gari se chapal yadrabnina masida yamna awaba akoi face tawrga leire asime yam se mari leiba akoi gi concern authority na medical department gi minister sing amadi leiriba concern authority na athuba manungda jingsan biu haibase appeal oina CSO gi trap tagi none district gi villages council gi appeal oina tawjari lakadoriba sahigi March April thada pangthokdaba yai hana panariba 37 suba Lok Sabha parliamentary election gi demak None Jila District leaders consultative meeting kaya pangthoknaba hognare outer parliamentary constituency asida miyoi kaya na candidate oina chongthokadaro haibadi hojikmakidi khangdri adumakpu Bharat Sarkar gi hanagi principal chief commissioner of income tax ministry of finance revenue gi farm pairamba retired IRS officer ke Timothy Jimik masa laktuna public leaders sing unaduna consultative meeting ama haukiba October gi tang 13 da None Jila gi Thokchom subdivisional headquarter da pangthokhi numituda phongdokhiba ke Timothy Jimik ki warol khara tahanjari Government of India na ashikumba lambodi peshapi de beyade haina 10% out of 100 chi formula adu da palaka pesha tharapani ekoi Manipur gi context sa hairabadi Manipur da forest chingi mina 98.5 lebani tampak da leba forest only 1.5 lebani adu erebadi pesha tharakudu plain da labor mibu pibra chingda labor si pibra yango ekhoi gi mountain labor gi pirakta le mathang da ekhoi gi formula si family planning phajana leirabadi makhoi bu encourage when pesa si henna piba 12.5% last da ekhoi gi fiscal and tax efficiency adu de 2.5% aduna ekhoi gi de tax efficiency kum si leirabadi na tampakta loina pikrisi aduna ena masisi chart yeklaga formula si pangkhat laga kalam hoina palaga chart leraga ekhoi gi chingsina kaya phom thopra haibasi 51% amabu oire ganatantra chatpa leibak asida sahi mangagi manungda praja gi mihut miyamna khanduna thabadi sangvidana piriba hak amani adubu luribadi afaba mihut khanba aduni maram aduna lakadoriba 37 suba Lok Sabha election da miyamna yaba afaba matikchaba praja miyambu hena nungsiduna thabak toba ngamba miyoida bot thadaba asina ekhoigi chawraba ithoni khali khoidigi afaba parliament da thabattai Akashvani Imphal gi pawgi saktam gi damak None digi matang asida Akashvani Imphal gi pau kanguna puthokchaba chayol gi pau gi saktam loizare khomjinba amasung puthokpa Thokchom Jogendrajit Tengbang Bikibi Jibanlata Sarangthem Lanthokchagibi Nongmeikapam Bedamani